ꯄꯥꯔꯤ ꯅꯤꯡꯊꯦꯝꯗ ꯑꯣꯟꯁꯤꯜꯂꯛꯏ ꯍꯧꯖꯤꯛꯇꯗ꯫ ꯑꯣ ꯑꯩ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯦ ꯊꯦꯝꯕ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯤꯗꯅ꯫ ꯑꯦ ꯀꯗꯥꯏꯗ ꯀꯔꯤꯒꯤ? ꯀꯗꯥꯏꯗꯁꯨ ꯅꯠꯇꯦ ꯊꯦꯝꯕ ꯃꯐꯝꯁꯤꯗ ꯁꯤꯗꯅꯤ꯫ ꯀꯔꯤꯒꯤ? ꯁꯨꯝ ꯁꯨꯝ ꯍꯥꯏꯕꯨ ꯀꯩꯅꯣ? ꯁꯨꯝꯒꯤ ꯑꯥꯔꯊ ꯍꯟꯕꯤꯔꯛꯎꯅꯦ ꯃꯍꯥꯁꯣꯏ꯫ ꯊꯣꯏꯕꯤꯗꯣ ꯍꯜꯂꯛꯈꯤꯗ꯭ꯔꯥ ꯂꯥꯛꯈꯤꯗ꯭ꯔꯥ ꯈꯪꯗꯦ꯫ ꯑꯦ ꯑꯃꯨꯛꯁꯨ ꯊꯣꯏꯕꯤ ꯃꯥ ꯂꯥꯛꯄ ꯉꯥꯏꯈꯤꯁꯦ ꯍꯥꯏꯔꯣ ꯅꯪꯒꯤꯁꯦ? ꯂꯝꯕꯤ ꯁꯣꯝꯂꯣꯝꯗ ꯍꯜꯂꯛꯈꯤꯗ꯭ꯔꯅꯦ ꯃꯥꯕꯣ? ꯑꯗꯨꯗꯤ ꯑꯩꯅ ꯀꯔꯝꯅ ꯈꯪꯅꯤ? ꯇꯥꯟꯅꯔꯒ ꯍꯪꯉꯨ ꯍꯥꯏꯕ꯭ꯔꯣ? ꯀꯗꯣꯝꯗ ꯆꯠꯈꯤꯁꯨ ꯈꯪꯍꯧꯗꯅ ꯅꯪꯅ ꯑꯩꯅ꯫ ꯅꯤꯡꯊꯦꯝ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯈꯟꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤ꯫ ꯀꯣꯜ ꯂꯥꯛꯁꯟꯕꯒꯤ ꯁꯠ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯄꯥꯏꯈꯠ ꯐꯣꯟꯗꯣ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯄꯨꯁꯤꯟꯈꯤ꯫ ꯍꯜꯂꯣ ꯏꯃꯥ, ꯂꯝꯕꯤꯗ ꯂꯩꯔꯦ꯫ ꯄꯥꯔꯤꯕꯣ? ꯍꯣꯏ ꯊꯦꯡꯅꯔꯦ꯫ ꯂꯝꯕꯤꯗ? ꯍꯣꯏ ꯂꯥꯛꯑꯦ꯫ ꯁꯣꯝꯗ ꯂꯝꯕꯤꯗ ꯄꯟꯗꯅ ꯂꯩꯔꯕ? ꯃꯥꯕꯣ? ꯌꯥꯏꯗ ꯃꯥꯕꯣꯛꯁꯨ ꯂꯥꯛꯑꯦꯕ? ꯃꯁꯛ ꯀꯌꯥꯝ ꯑꯣꯜꯂꯦꯅꯦ ꯃꯥꯕꯣ꯫ ꯑꯣꯐꯤꯁꯔꯕꯨꯔꯣ? ꯃꯥꯜꯂꯦ ꯑꯆꯧ ꯑꯁꯥꯡ ꯃꯥꯜꯂꯦ꯫ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤꯗꯣ ꯑꯗꯨꯃꯛ ꯑꯣꯏꯔꯤ ꯀꯩꯗꯧꯒꯦ? ꯍꯣꯏ ꯌꯧꯁꯜꯂꯦ ꯑꯩꯈꯣꯏ꯫ ꯊꯨꯅ ꯂꯥꯛꯑꯒꯦ꯫ ꯀꯣꯜꯗꯣ ꯀꯛꯂꯒ ꯄꯥꯔꯤꯗ ꯅꯦꯅꯥ ꯇꯥꯅ ꯅꯤꯡꯊꯦꯝꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯃꯥꯕꯣꯛꯁꯨ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯊꯦꯡꯈ꯭ꯔꯦ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ꯫ ꯂꯥꯛꯑꯣ ꯒꯥꯔꯤꯗ ꯀꯥꯔꯣꯅꯦ ꯃꯍꯥꯁꯣꯏ ꯅꯪꯕꯣ ꯂꯥꯛꯑꯣ꯫ ꯊꯣꯏꯕꯤꯗꯤ? ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯗꯨꯗꯤ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯕꯤꯌꯨ ꯍꯥꯏꯒꯦ? ꯅꯇꯨꯔꯣ ꯊꯣꯏꯕꯤꯗꯣ? ꯀꯨꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯒꯨꯝꯅ ꯍꯦꯛ ꯊꯨꯡꯂꯕꯒ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯅ ꯄꯥꯔꯤꯕꯨ ꯃꯩꯒ ꯎꯞꯄꯤ꯫ ꯄꯥꯔꯤꯒꯤ ꯃꯕꯣꯛ ꯂꯩꯃ ꯃꯆꯥꯕꯨ ꯄꯦꯟꯅ ꯌꯦꯡꯖꯩ꯫ ꯃꯤꯠꯇ ꯆꯦꯜꯂꯛꯂꯤꯕ ꯏꯔꯥꯗꯣ ꯂꯣꯠꯁꯤꯟꯅꯕ ꯂꯥꯛꯅꯩ꯫ ꯅꯤꯡꯊꯦꯝꯅ ꯄꯥꯔꯤꯒꯤ ꯑꯦꯌꯔꯕꯦꯒ ꯃꯆꯥꯗꯣ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯅꯣꯛꯈꯤ ꯆꯪꯂꯛꯏ꯫ ꯄꯥꯔꯤ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯂꯩꯃꯈꯛꯅꯤ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡ ꯄꯥꯔꯤꯅ ꯃꯥꯒꯤ ꯃꯕꯣꯛꯄꯨ ꯎꯖꯕ ꯐꯪꯕꯗ ꯄꯦꯟꯖꯅ ꯆꯤꯝꯕꯥꯜꯗ ꯅꯝꯃꯤ ꯃꯥꯒꯤ ꯃꯕꯣꯛꯄꯨ ꯀꯣꯟꯁꯤꯟꯖꯩ꯫ ꯃꯕꯣꯛ ꯑꯩ ꯂꯥꯛꯂꯦ꯫ ꯂꯩꯃ ꯅꯣꯛꯄꯇꯅ ꯃꯁꯔꯨꯛ ꯑꯣꯏꯈ꯭ꯔꯒꯨꯝꯂꯦ꯫ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ ꯄꯥꯔꯤ ꯃꯕꯣꯛꯀꯤ ꯄꯥꯔꯤ ꯀꯗꯥꯏ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦꯗꯅ ꯂꯝꯕꯤꯗ꯫ ꯑꯁ ꯅꯁꯛꯁꯤꯗꯤ ꯌꯥꯝ ꯑꯣꯜꯂꯝꯂꯦꯗꯅ꯫ ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ? ꯃꯕꯣꯛꯄꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯀꯣꯏ ꯃꯥꯏ ꯍꯥꯏꯗ ꯂꯩꯈ꯭ꯔꯤꯕ ꯄꯥꯔꯤ ꯅꯪ ꯑꯩꯕꯨ ꯍꯧꯖꯤꯛꯁꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ? ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ? ꯈꯣꯏ ꯃꯕꯣꯛꯁꯤꯗꯤ ꯀꯔꯤꯒꯤ ꯋꯥꯔꯧꯒꯅꯤ ꯍꯥꯏꯕꯒꯦ? ꯑꯩ ꯃꯅꯤꯄꯨꯔ ꯍꯦꯛ ꯌꯧꯕꯒ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯀꯦ ꯇꯧꯕꯅꯤ꯫ ꯅꯤꯡꯊꯦꯝꯅ ꯃꯕꯣꯛꯇꯤ ꯁꯤꯗ ꯂꯩꯍꯧꯔꯦ ꯍꯥꯏꯔꯛꯄꯒꯤ ꯂꯥꯛꯂꯤꯕꯁꯤꯗꯤ꯫ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯋꯥꯔꯔꯣꯏ ꯃꯕꯣꯛ꯫ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃ ꯏꯝꯐꯥꯜꯗ ꯂꯩꯔꯤ ꯆꯥꯎꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯕꯣꯛ꯫ ꯅꯤꯡꯊꯦꯝꯗꯤ ꯆꯥꯛꯄꯨ ꯌꯥꯝꯅ ꯂꯥꯝꯁꯤꯜꯂꯕꯅꯤ꯫ ꯃꯕꯣꯛ ꯑꯁꯤꯒꯤꯕꯨ ꯀꯞꯄꯤ ꯀꯥꯟꯗꯦ꯫ ꯄꯥꯔꯤꯅ ꯃꯕꯣꯛꯀꯤꯗꯃꯛ ꯂꯩ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯅꯧꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯊꯨꯅ ꯌꯦꯡꯕ ꯆꯠꯂꯨꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯕ ꯐꯔꯗꯧꯅꯤ꯫ ꯆꯥꯛ ꯀꯥꯅ ꯑꯝꯇ ꯆꯥꯁꯤꯜꯂꯨꯁꯤ꯫ ꯄꯨꯛꯁꯦ ꯈꯣꯡꯖꯤꯜꯂꯛꯑꯦ ꯑꯩ꯫ ꯑꯗꯣ ꯃꯕꯣꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗꯅꯦ ꯊꯣꯏꯕꯤꯗꯣ ꯊꯦꯡꯅꯩꯌꯦ꯫ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯣ ꯊꯥꯏꯅꯒꯤ ꯄꯨꯄꯨ ꯁꯅꯥꯜꯒꯤ ꯃꯁꯨꯅꯨꯄꯤ ꯊꯣꯏꯕꯤꯗꯣ? ꯂꯩ ꯃꯃꯥꯁꯨ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯔꯝꯅꯗꯤ ꯀꯥꯎꯊꯣꯛꯄ ꯉꯝꯒꯅꯤ? ꯊꯣꯏꯕꯤ ꯍꯥꯏꯕ? ꯍꯣꯏꯅꯦ ꯊꯥꯏꯅꯒꯤ ꯏꯆꯜ ꯍꯦꯃꯥꯗꯨꯅꯤ꯫ ꯃꯕꯣꯛ ꯂꯩꯁꯥꯕꯤ ꯐꯥꯔꯝꯂꯦ ꯃꯥꯗꯤ꯫ ꯃꯇꯣꯝꯇꯒ ꯂꯝꯖꯥꯎꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯔꯤꯁꯨ ꯐꯖꯅ ꯁꯥꯍꯧꯗ꯭ꯔꯦ꯫ ꯃꯁꯛꯇꯣ ꯏꯑꯣꯟ ꯑꯣꯜꯂꯝꯃꯤꯅꯦ ꯃꯥꯗꯤ꯫ ꯍꯥꯟꯅꯗꯧꯅ ꯋꯥꯒꯁꯨ ꯌꯥꯝꯅ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯎꯕꯗ꯫ ꯏꯀꯥꯏꯔ ꯃꯥꯜꯂꯦꯗꯅ ꯃꯥꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯂꯩꯃ ꯄꯥꯔꯤꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯒꯤ ꯁꯛꯐꯝ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯒꯨꯝꯂꯦ꯫ ꯋꯥꯗꯣ ꯁꯝꯖꯤꯜꯂꯛꯏ꯫ ꯐꯔꯦꯁꯦ ꯄꯥꯔꯤ ꯏꯃꯥ ꯍꯣꯏꯅ ꯆꯥꯛꯀ ꯂꯣꯏꯅ ꯂꯣꯏꯔꯦ꯫ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯍꯧꯕꯅꯤ꯫ ꯅꯤꯡꯊꯦꯝ ꯀꯥꯟꯅꯗꯦ ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ ꯂꯥꯛꯁꯤ꯫ ꯄꯥꯔꯤ ꯇꯥꯗꯕ꯭ꯔꯥ ꯅꯪꯕꯣ? ꯑꯃꯨꯛ ꯎꯪꯗꯅ ꯂꯩꯔꯦꯅꯦ꯫ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤꯅꯦ꯫ ꯅꯤꯡꯊꯦꯝꯁꯨ ꯏꯃꯨꯡꯗ ꯆꯪꯅ ꯄꯥꯔꯤꯗ ꯐꯩꯖꯩ ꯌꯦꯡ ꯃꯆꯤꯜꯗꯨꯗꯤ ꯂꯦꯞꯄ ꯅꯠꯇꯦ꯫ ꯌꯦꯡꯉꯨ ꯃꯕꯣꯛ ꯃꯁꯦ ꯃꯀꯣꯛꯁꯦ ꯆꯥꯛꯄꯨ ꯆꯥꯕ꯭ꯔꯥ ꯀꯩꯅꯣꯝꯅꯤ꯫ ꯉꯁꯥꯏꯗꯩ ꯃꯥꯅ ꯎꯪꯗꯅ ꯂꯩꯔꯤꯁꯦ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯅ ꯇꯨꯃꯤꯟ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯃꯕꯣꯛ ꯀꯩꯅꯣꯝ ꯎꯠꯄꯤꯒꯦ꯫ ꯑꯩꯅ ꯊꯧꯔꯛꯂꯤꯕ ꯀꯥꯔꯁꯦ ꯌꯦꯡꯉꯨ ꯑꯁꯤꯁꯦ꯫
ꯃꯌꯥꯝ ꯃꯔꯤ ꯃꯔꯤ ꯏꯃꯨꯡ ꯌꯧꯅꯈꯤꯗꯧꯔꯦ꯫ ꯄꯥꯔꯤꯗꯅꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯇꯥꯕꯗꯨꯗ ꯇꯨꯝꯄꯛ ꯇꯥꯁꯤꯟ ꯂꯦꯞꯍꯧꯔꯤꯕꯗꯤ꯫ ꯑꯇꯤꯌꯥꯗ ꯌꯦꯡꯂꯨꯏ ꯏꯁꯤꯡ ꯁꯤꯡꯂꯝꯃꯤ꯫ ꯑꯃꯛꯄ ꯌꯥꯎꯔꯝꯗ꯭ꯔꯦ ꯅꯨꯡꯗꯣꯜ ꯊꯛꯀꯗꯣ꯫ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯃꯤꯠꯌꯦꯡ ꯊꯝꯂꯨꯕꯅꯤ ꯇꯁꯦꯡ ꯇꯁꯦꯡꯂꯝꯃꯤ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯃꯨ ꯀꯔꯤ ꯈꯦꯠꯅꯕ ꯂꯩꯕ? ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯍꯣꯡꯂꯕ꯭ꯔꯥ? ꯌꯦꯡꯂꯨꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯏꯋꯥꯠꯇ ꯋꯥꯠꯂꯒꯨꯝꯅꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯄꯨꯝꯅꯃꯛ꯫ ꯀꯔꯤ ꯃꯇꯧ? ꯑꯆꯧꯕ ꯃꯤ ꯑꯣꯏꯔꯤ, ꯑꯣꯐꯤꯁꯔ ꯑꯣꯏꯔꯤ, ꯃꯍꯩ ꯆꯥꯡꯌꯦꯡꯗ ꯑꯔꯨ ꯑꯔꯨꯕ ꯋꯥꯍꯪ ꯀꯌꯥꯒꯤ ꯄꯥꯎꯈꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯄꯤꯕ ꯉꯝꯈ꯭ꯔꯕ ꯃꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯃꯗꯤ ꯃꯥꯅ ꯊꯤꯕ ꯐꯪꯂꯨꯗ꯭ꯔꯤꯕ ꯃꯇꯤꯛ ꯆꯥꯗꯦ ꯆꯩꯔꯨꯗ꯭ꯔꯥ? ꯑꯃꯨꯛꯁꯨ ꯀꯅꯥ ꯃꯁꯨꯡꯂꯥꯡꯒꯤ ꯅꯪꯅ ꯃꯨꯔꯇꯤ ꯑꯣꯏꯈꯤꯕꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ? ꯑꯣꯟꯊꯣꯛꯏꯗꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯄꯨꯡ ꯐꯥꯔꯦ ꯈꯜꯂꯨꯕ ꯁꯣꯏꯔꯨ ꯃꯥꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜ, ꯑꯩꯒꯤ ꯑꯁꯥ꯫ ꯍꯧꯖꯤꯛꯇꯤ ꯃꯕꯣꯛꯅ ꯄꯥꯝꯖꯕ, ꯑꯩꯅ ꯄꯥꯝꯖꯕ ꯑꯆꯧꯕ ꯃꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯩ ꯑꯣꯏꯔꯦꯀꯣ꯫ ꯀꯅꯥꯒꯤꯁꯨ ꯃꯄꯥꯜ ꯇꯥꯡꯗ ꯃꯤꯀꯨꯞꯁꯤꯗ ꯑꯩꯅ ꯉꯥꯏꯔꯛ꯫ ꯃꯕꯣꯛ, ꯅꯪꯁꯨ ꯑꯩꯕꯨ ꯎꯔꯒ ꯎꯃ ꯅꯣꯛꯈꯤ, ꯑꯩꯒꯤ ꯏꯔꯥꯜ ꯄꯨꯝꯕ ꯉꯥꯛꯄꯤꯈꯤ꯫ ꯅꯤꯡꯊꯦꯝꯅꯁꯨ ꯑꯩꯕꯨ ꯎꯔꯒ ꯅꯣꯛꯈꯤ, ꯑꯩꯒꯤ ꯏꯔꯥꯜ ꯄꯨꯝꯕ ꯉꯥꯛꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯋꯥꯠꯄ ꯑꯃꯗꯤ ꯏꯔꯩꯗ ꯂꯩꯔꯤ, ꯍꯥꯟꯅꯁꯨ ꯍꯧꯖꯤꯛꯁꯨ ꯄꯨꯝꯅꯃꯛꯇꯤ ꯍꯔꯥꯎ ꯅꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯕꯨ ꯎꯔꯒ ꯎꯃ ꯅꯣꯛꯈꯤꯗꯦꯀꯣ꯫ ꯃꯥꯅꯗꯤ ꯑꯩꯕꯨ ꯄꯂꯛꯈꯛ ꯃꯤꯆꯤꯅ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯈ꯭ꯔꯦ, ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗꯦ꯫ ꯊꯣꯏꯕꯤ, ꯅꯪꯒꯤ ꯅꯇꯧ ꯌꯥꯝꯅ ꯑꯣꯜꯂꯝꯃꯤ, ꯅꯪꯗꯤ ꯌꯥꯝ ꯍꯣꯡꯂꯝꯃꯤ, ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯤꯕ? ꯅꯤꯡꯁꯤꯡꯕ ꯃꯥꯅ ꯀꯥꯏꯍꯧꯕꯤ ꯑꯣꯜꯂꯔꯤ, ꯅꯧꯍꯧꯅꯅ ꯑꯣꯜꯂꯔꯤ꯫ ꯂꯩꯃ ꯑꯗꯨ ꯁꯅꯥꯍꯜꯒꯤ ꯌꯨꯝꯗꯨꯗ ꯇꯣꯏꯅ ꯂꯥꯛꯃꯟꯕꯅ ꯍꯥꯟꯅꯒꯨꯝꯅ ꯏꯀꯣꯏ ꯀꯣꯏꯗ꯭ꯔꯤ, ꯋꯥꯔꯤ ꯁꯥꯕꯗ ꯂꯧꯊꯣꯛ ꯂꯀꯣꯏ ꯂꯩꯇ꯭ꯔꯤ꯫ ꯍꯥꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎ ꯍꯥꯏꯈꯤ꯫ ꯁꯅꯥꯍꯜ ꯃꯌꯨꯝ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯑꯥꯔꯝꯆꯤꯌꯔ ꯑꯃꯗ ꯐꯝꯗꯨꯅ ꯑꯌꯨꯛꯀꯤ ꯈꯕꯔ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯅꯥꯇꯣꯟꯗ ꯎꯞꯂꯤꯕ ꯁ꯭ꯄꯦꯛ ꯑꯗꯨ ꯆꯤꯡꯊꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯃꯥꯏ ꯈꯖꯤꯛ ꯅꯣꯡꯈꯠꯂꯛ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯔꯝꯕ ꯈꯕꯔ ꯑꯗꯨ ꯊꯨꯞꯆꯤꯟꯈꯤ꯫ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯂꯩ꯫ ꯍꯩꯃꯥ, ꯂꯩꯃ, ꯅꯪ ꯌꯧꯔꯛꯂꯦꯗꯅ, ꯑꯩꯗꯤ ꯈꯪꯂꯨꯗ꯭ꯔꯦꯗꯅ, ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪꯕꯨ ꯌꯧꯔꯛꯄ? ꯈꯨꯔꯥ, ꯀꯨꯏꯗ꯭ꯔꯤꯗ, ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯏꯕꯦꯝꯃ ꯊꯣꯏꯕꯤꯗꯤ ꯎꯗꯦ, ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯦ ꯃꯥꯗꯤ? ꯊꯣꯏꯕꯤꯕꯨꯔꯣ, ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯤꯅꯦ, ꯍꯟꯕꯗꯤ ꯍꯜꯂꯛꯑꯅꯤꯗ꯫ ꯑꯣ ꯈꯨꯔꯥ, ꯑꯩꯗꯤ ꯕꯥꯄꯨ ꯑꯣꯏꯔꯤꯗ꯭ꯔꯦꯗꯣ꯫ ꯂꯩꯃ, ꯅꯪꯕꯨ ꯅꯆꯥꯄꯥꯔꯤꯒ ꯎꯅꯔꯨꯔꯕ꯭ꯔꯥ? ꯈꯨꯔꯥ, ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯗꯅꯗꯤ ꯍꯥꯏꯖꯔꯨꯔꯦ, ꯂꯥꯏꯔꯤꯛ パꯗꯨꯅ ꯂꯩꯍꯧꯔꯤꯌꯦ ꯃꯥꯗꯤ꯫ ꯀꯣꯂꯦꯖ ꯂꯣꯏꯈꯤꯕꯁꯤꯗ ꯄꯔꯤꯈ꯭ꯌꯥ ꯊꯥꯈꯤꯕꯗꯨꯒꯤ ꯍꯥꯏꯗꯣꯛꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯀꯩꯀꯩꯅꯣ ꯑꯇꯩ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯔꯤꯕꯅꯤ ꯍꯥꯏꯅꯦ꯫ ꯐꯔꯦ ꯐꯔꯦ, ꯂꯥꯎ ꯐꯝꯃꯨ ꯂꯥꯎ꯫ ꯌꯦꯡꯉꯣꯏ, ꯅꯆꯥꯄꯥꯔꯤꯒꯤ ꯑꯁꯨꯛ ꯃꯔꯝ ꯃꯣꯛꯄ ꯃꯇꯧꯁꯤꯡꯁꯤꯗꯅꯤ ꯑꯩꯅ ꯄꯦꯟꯖꯔꯤꯕꯁꯤ꯫ ꯂꯩꯃ, ꯌꯦꯡꯉꯣꯏ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯁꯨꯄꯥꯔꯤꯒꯨꯝꯕ ꯅꯨꯄꯥ ꯃꯆꯥꯗꯤ ꯑꯇꯥꯡꯕꯅꯤ꯫ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯂꯟ ꯑꯁꯤꯗꯤ ꯃꯥꯡꯍꯟꯈꯤꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯈꯨꯔꯥ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗꯒꯤ ꯄꯥꯔꯤꯁꯦ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯉꯝꯍꯟꯕꯤꯌꯨꯀꯣ꯫ ꯃꯃꯥ ꯃꯄꯥꯁꯨ ꯄꯤꯛꯂꯤꯀꯥꯟꯗ ꯀꯥꯏꯅꯈ꯭ꯔꯦ꯫ ꯏꯆꯥꯁꯦ ꯃꯄꯥꯕꯨꯡꯗꯨꯅ ꯀꯨꯏꯅ ꯅꯥꯗꯨꯅ ꯂꯥꯏꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯒꯤ ꯂꯩꯖꯔꯝꯕ ꯌꯨꯝ ꯏꯪꯈꯣꯜ ꯐꯥꯎꯕ ꯂꯥꯏꯌꯦꯡꯖꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯩꯅ ꯃꯥꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯀꯥꯟꯗꯒꯤ ꯋꯥꯅ ꯌꯣꯛꯆꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤꯗꯣ? ꯃꯥꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯅꯕ ꯍꯣꯠꯅꯖꯕꯗ ꯈꯨꯔꯥ ꯍꯣꯏ ꯊꯦꯡꯅꯗꯨꯅ ꯃꯥꯕꯨ ꯀꯣꯂꯦꯖ ꯂꯣꯏꯕ ꯐꯥꯎꯕ ꯑꯐꯕ ꯀꯣꯂꯦꯖꯇ ꯇꯝꯕ ꯐꯪꯍꯟꯕꯤꯕ, ꯍꯧꯖꯤꯛꯁꯨ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯕ, ꯁꯤꯗ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯈꯨꯔꯥ꯫ ꯂꯩꯃ, ꯌꯦꯡꯉꯣꯏ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯑꯐꯕ ꯃꯆꯥ ꯁꯦꯝꯕꯗꯤꯅꯦ ꯏꯔꯥꯏ ꯂꯥꯏꯅꯤ꯫ ꯌꯦꯡꯉꯣꯏ, ꯑꯩꯒꯤ ꯏꯁꯨ ꯊꯣꯏꯕꯤꯁꯤꯗꯤ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯗꯦ꯫ ꯃꯥꯒꯤ ꯃꯍꯨꯠꯇ ꯄꯥꯔꯤꯕꯨꯅꯦ ꯑꯩꯅ ꯁꯦꯝꯂꯤꯕꯅꯤꯅꯦ꯫ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯃ ꯎꯏ꯫ ꯁꯅꯥꯍꯜꯗꯣ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯅ ꯋꯥ ꯉꯥꯡꯕ ꯁꯣꯔ ꯊꯕꯦ ꯊꯕꯦ ꯇꯧꯏ꯫ ꯇꯣꯏꯅ ꯋꯥ ꯍꯩꯕ ꯃꯔꯛꯇ ꯂꯣꯛ ꯈꯨꯏ꯫ ꯃꯇꯧꯗꯣ ꯂꯩꯃ ꯑꯗꯨꯛ ꯃꯤꯄꯥꯏꯖꯩ꯫ ꯈꯨꯔꯥ, ꯀꯩꯗꯧꯕꯤꯔꯦ? ꯍꯟꯗꯛ ꯃꯔꯛꯁꯤ ꯏꯆꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯕꯤꯗꯕ꯭ꯔꯥ? ꯏꯆꯥ ꯃꯌꯦꯡ ꯇꯥꯅ ꯎꯖꯩꯗ꯫ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯂꯣꯔꯛꯏ ꯁꯅꯥꯍꯜꯅꯗꯤ꯫ ꯑꯩꯕꯨ ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯂꯣꯛ ꯈꯔ ꯊꯨꯡꯏ ꯂꯩꯃ꯫ ꯈꯨꯔꯥ, ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦꯀꯣ ꯂꯩꯃ꯫ ꯍꯥꯟꯅꯁꯨ ꯋꯥꯍꯧꯗꯣ ꯈꯔꯗꯤ ꯑꯩꯅꯁꯨ ꯍꯥꯏꯈ꯭ꯔꯦ, ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯒꯦ꯫ ꯅꯪꯅ ꯂꯥꯟꯅ ꯈꯟꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯑꯗ ꯍꯧꯗꯣꯛꯄ ꯉꯝꯗꯗꯅ ꯂꯩꯔꯕꯅꯤ꯫
Kaisu khanbiganu khura, hekta nasana takpiyu. Aina isu pari bu semlakpadi, haibagi laman thawbudi nateko. Mana pamjariba mahi pumba makha tana Manipurgi wangmada mabu tamanduna makha larik tamange khali. Mabu manganingdabadaki aina mabu senabani. Aduga yengoi, aigi maraibak thirabi, mabu asonba aisi natana. Magini haidana hanna yengbada kanasu lejadrabi, aigi isu thoibisei. Mana karam aina laikhidraba matungda laihogani he khanbada ai laifum khangdene leima. Khura aduna leima hayeng isu parina achoba mi ama oirabasu. Manane aigi isuse yingsinduna lehenbiyu ko. Simatangdi aina nangondagi pigau sana nizage. Hayeng aina leidraba matungda isuse nangna mama sakna senabiro. Angang oiribi aigi ithoibise ai leite khangandana mimana na hingba ngamalau. Khura aduna leima hayeng isu parina achoba mi ama oiraba matung mana aigi isuse yingsinduna lehenbiyu ko. Simatangdi aina nangondagi pigau sana nizage. Hayeng aina leidraba matungda isuse nangna mama sakna senabiro. Angang oiribi aigi thoibise ai leite khangandana mimana na hingba ngamanbiyu ko. Khura aikhoi miyam leijaribasidi hayeng wai parina achoba mi ama oira matung khuraga punna aikhoi nungaina leigadabani. Asung nungsikhrabi ingaw ngawjabi thoibise aidi isamakni khanjaribani. Paridasu wafamase aina hangdokjarabani khura. Chingnaba leibiganu. Aikhoina phana hotnarabasu khuragi matingdi punsiga oina singbusu ngamjaroi. Sanal wangangna leblam sor holibado sadau thungladuna lopangkhuda khure. Leimadi ahal asibu tasengna masasi ngamdabra mipai hansina. Khura doctor da mutang isadu yengthoklusi haibabu. Yare. Era. Karisu nateda marai phajakhini. Yengoi nang parigi manakta wari sajar. Nong phadok lakko. Aduga magi mapalamda laring makha tamba chatningwa mafamdo nangna khara hangdokpiro. Aina hangmani mana haibu yadene. Aibu mitoboina khanla maline manade. Khura hoigi mating lawanbasida ikaizadana angang oibagi tawjaribani. Ai wari sajaramge. Fare. Kai no sakhisi. Ngak leramko ko. Aisu asai phawda chathuluge. Phani khura. Sanal ngaw mayumgi thungal yokre. Leimana ahaladuna makhwang kolap thokribadu yenghobi. Thungal-dagi leirak machil yoksinki. Laptakna vena ngawba mathawjilei. Madubada Sanal jalambado hena khunglei khajik thujanki. Machinna momon. Bengi thungdo hek hangdokpaga Hema school bag to makuta paibu yanbito from chongtharaktuna chentharei. Pupu, ai hale pupu. Tamna lao tusan gani. Hai, chelakanu ne thoibi. Tusan gani ne nangbo. Hema sor thabe hon mapugi manakta chinsilakpado yoksalakpaga pairiba school bag to da chen hangdokna bolangni. Wai he ben manungda ngari nambadawna mayada chappaga tonglapusidi humangna saubani. Ado pupu keno mayingjagera. Ngaikho ko kadaida yaukhrajat. Nasai aina sida hapkibanini. Kadaida. Sanal masuna beg manungda makul machaduna koy olibado pisumani suksanai. Karino ne kadaino nangi school bag tubo lumlani ne pupu paibigese. Pairanu pupu nangdi ahalore. Aina lesabi phare. Aina begse sumpuragi. Pupu nang warni. Oh, sidale. To pupu yingjaw adu. Karino ne anukse ungta option ki. Oh, haima. Isu thoibi. Nangi parkya haiduklabrane. Mark silani sibo. Hema hangam palma chuki tharak toba chena amana pungzana harang uli. Makuna wang mathangat paiduna minogadu hena mayik sengali. Manine, yingjaw, handakti ay subject khudingda fail amata oidrabani. Uzaraba pupu, handakti ay nalairik mayam ama paningdasu pariduni. Nangsu khamjaramni, ayingda kakap chinglaga tumninglasu ay nalairik pabado. Adugini, loina pass tawrido. Nahan kaydi fail loina oidana ise.
ꯃꯁꯨꯒꯤ ꯃꯥꯔꯛꯁꯤꯠꯇꯣ ꯇꯥꯞ ꯂꯥꯎ ꯃꯃꯤꯠ ꯑꯅꯤ ꯁꯨꯛꯅ ꯃꯄꯨꯗꯨꯅ ꯌꯦꯡꯖꯩ꯫ ꯍꯣꯏꯅꯦ ꯍꯦ, ꯃꯥꯔꯛꯀꯁꯦ ꯌꯥꯝꯅ ꯋꯥꯡꯂꯦꯅꯦ꯫ ꯃꯅꯤꯄꯨꯔ ꯁꯕꯖꯦꯛꯁꯤꯗꯗꯤ ꯑꯄꯨꯟꯕ ꯃꯥꯔꯛ 100ꯒꯤ ꯃꯅꯨꯡꯗ 95ꯀ ꯐꯪꯉꯤꯅꯦ꯫ ꯁꯤꯅ ꯏꯋꯥꯡ ꯋꯥꯡꯉꯤꯅꯦ꯫ ꯌꯥꯝ ꯍꯩꯔꯦ ꯏꯁꯨ ꯊꯣꯏꯕꯤꯗꯤ꯫ ꯃꯔꯝꯅ ꯃꯣꯛꯂꯤꯕ꯫ ꯀꯔꯤ ꯆꯥꯅꯤꯡꯒꯦ? ꯄꯨꯄꯨꯅ ꯏꯁꯨꯒꯤ ꯂꯩꯒꯅꯤ꯫ ꯑꯩꯕꯨꯔꯣ? ꯆꯥꯅꯤꯡꯗꯦꯗ ꯄꯨꯄꯨ꯫ ꯑꯩꯒꯤ ꯃꯍꯨꯠ ꯈꯣꯏ ꯇꯥꯃꯣꯆꯧꯒꯤ ꯐꯨꯔꯤꯠ ꯑꯍꯟꯕ ꯑꯣꯏꯅ ꯂꯩꯕꯤꯌꯨ꯫ ꯍꯣꯏꯗ ꯀꯗꯥꯏ? ꯕꯦꯒꯇꯣ ꯄꯨꯄꯨꯅ ꯄꯥꯏꯒꯅꯤ ꯅꯪꯕꯣ꯫ ꯅꯪ ꯋꯥꯒꯅꯤ ꯍꯥꯏꯕ꯫ ꯑꯩꯒꯤ ꯈꯨꯠꯁꯦ ꯁꯝꯂꯛꯎꯁꯦ꯫ ꯇꯞꯅ ꯇꯞꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯑꯗꯣ ꯄꯨꯄꯨ, ꯅꯣꯏ ꯃꯌꯥꯝꯅ ꯑꯩ ꯂꯛꯅꯔꯤꯕ꯫ ꯀꯅꯥꯅ? ꯀꯔꯤꯒꯤ ꯂꯛꯅꯔꯤꯅꯣꯅꯦ? ꯍꯣ ꯑꯗꯨꯕꯨꯔꯣ, ꯑꯁꯨꯛ ꯆꯥꯎꯔꯕ ꯑꯩꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯗꯨꯝ ꯀꯦꯁꯟꯅꯔꯒ ꯄꯨꯄꯨꯅ ꯑꯗꯨꯝ ꯂꯩꯗꯅ, ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯑꯩꯅ ꯏꯟꯁꯥꯡ ꯊꯣꯡꯕꯁꯨ ꯑꯃꯠꯇ ꯍꯩꯇꯦ, ꯄꯨꯄꯨꯒꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯤ ꯀꯩꯒꯤꯅꯣꯅ꯫ ꯅꯊꯧ ꯂꯩꯕ꯭ꯔꯥ ꯍꯥꯏꯌꯨ꯫ ꯀꯜꯂꯛꯇꯅꯅꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ꯫ ꯄꯨꯄꯨꯅ ꯍꯌꯦꯡꯋꯥꯏ ꯁꯣꯜꯂꯒ ꯆꯩꯁꯨ ꯄꯥꯔꯕ ꯀꯥꯟꯗ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯨꯡꯕ ꯄꯥꯡꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯨ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯦ ꯑꯩꯅ꯫ ꯑꯗꯣ ꯄꯨꯄꯨ, ꯍꯥꯏꯌꯨꯅꯦ꯫ ꯍꯟꯗꯛꯇꯤ ꯍꯦꯃꯥ ꯇꯞꯂꯤ ꯃꯄꯨꯒꯤ ꯃꯈꯨꯠ ꯁꯝ ꯂꯥꯛꯅ ꯃꯉꯛ ꯃꯆꯥꯗꯣ ꯂꯩꯈꯠꯇꯨꯅ ꯃꯄꯨꯔꯣꯝꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯖꯔꯛꯏ꯫ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯤꯕ ꯇꯥꯃꯣꯆꯧꯁꯦ ꯄꯨꯄꯨ ꯅꯪꯅ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤꯅꯦꯌꯦ, ꯃꯤꯒꯤ ꯃꯆꯥꯁꯦ ꯁꯦꯝꯕꯤꯕꯒꯤ ꯃꯤꯡꯗ꯫ ꯇꯥꯃꯣꯆꯧꯁꯦ ꯅꯝꯗꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯍꯟꯒꯦ ꯁꯤꯜꯂꯤꯗꯣ ꯏꯀꯥꯏꯗ꯭ꯔꯥ? ꯄꯨꯄꯨꯒꯤ ꯊꯣꯏꯕꯤ, ꯑꯗꯀꯣ ꯑꯩꯅ ꯊꯤꯅ ꯑꯗꯨ ꯍꯥꯏꯔꯛꯂꯤꯕ ꯏꯃꯥꯟꯅꯕꯤꯗꯣ ꯉꯁꯤ ꯈꯟꯅ ꯊꯣꯛꯑꯝꯃꯤ꯫ ꯁꯝ ꯐꯣꯏꯅꯒꯦ ꯇꯧꯕꯗ ꯏꯃꯥꯟꯅꯕꯤ ꯑꯇꯩꯅ ꯈꯥꯝꯗꯣꯛꯏ꯫ ꯁꯨꯀꯧ ꯀꯧꯅꯔꯣꯏ ꯑꯗꯨ ꯏꯃꯥꯟꯅꯕꯤꯗꯣ ꯑꯩꯒ꯫ ꯃꯊꯧ ꯀꯔꯤ ꯂꯩ? ꯇꯥꯃꯣꯆꯧꯅ ꯑꯩꯈꯣꯏꯗ ꯂꯩꯕꯁꯦ ꯃꯣꯏꯅ ꯀꯜꯂꯛꯇꯅ ꯇꯧꯔꯤꯅꯤꯀꯣ ꯄꯨꯄꯨ꯫ ꯑꯁꯨꯛ ꯐꯕ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯅꯤ ꯈꯪꯕꯒꯤ ꯃꯣꯏꯅ ꯇꯥꯃꯣꯆꯧꯁꯦ ꯄꯥꯝꯁꯤꯜꯂꯛꯏꯕꯅꯤ꯫ ꯃꯁꯛꯇꯨꯒ ꯃꯁꯨꯒꯤ ꯂꯧꯊꯣꯛ ꯂꯧꯀꯣꯏ ꯂꯩꯇ꯭ꯔꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯟꯈ꯭ꯔꯕ꯭ꯔꯥ? ꯆꯤꯝꯕꯥꯜꯗꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯕ ꯃꯤꯅꯣꯛ꯫ ꯍꯩꯃ ꯊꯣꯏꯕꯤ, ꯐꯔꯦꯁꯦ ꯍꯌꯦꯡꯈꯩꯗꯤꯅꯦ ꯃꯤꯒ ꯈꯟꯅꯕ ꯐꯠꯇꯦꯀꯣ꯫ ꯂꯥꯎ ꯀꯔꯤ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯉꯤ ꯄꯨꯄꯨꯒ ꯂꯩꯔꯨꯔꯁꯤ꯫ ꯅꯇꯣꯝꯇ ꯂꯝꯕꯤ ꯂꯝꯃꯥꯡꯗ ꯆꯠꯊꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯥꯏꯗ ꯄꯨꯄꯨꯗ ꯍꯥꯟꯅ ꯍꯥꯏꯔꯝꯃꯨ꯫ ꯍꯥꯏꯔꯤꯗꯨꯗꯤ ꯂꯣꯏꯅ ꯑꯩꯗꯤ꯫ ꯑꯗꯣ ꯄꯨꯄꯨ, ꯇꯥꯃꯣꯆꯧꯒꯤ ꯍꯩ ꯃꯍꯤ ꯂꯩꯈꯤꯁꯤꯀꯣ, ꯃꯥꯅ ꯅꯨꯡꯗꯥꯡ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯇꯨꯝꯅꯤꯡꯗꯅꯕ꯫ ꯑꯁꯤꯗꯒꯤ ꯃꯌꯥꯝ ꯂꯩꯁꯤꯀꯣ ꯄꯨꯄꯨ꯫ ꯗꯨꯀꯥꯟ ꯃꯌꯥ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯁꯅꯥꯍꯜꯗꯣ ꯆꯠꯂꯝꯕꯗꯣ ꯂꯦꯞ ꯃꯕꯨꯛ ꯅꯣꯟꯊ ꯂꯣꯛ ꯁꯥꯡꯅ ꯈꯨꯏ ꯐꯅ ꯀꯨꯏꯅ꯫ ꯃꯄꯨꯅ ꯑꯗꯨꯝꯅ ꯂꯩꯈꯤꯕꯗ ꯍꯦꯃꯥꯅ ꯃꯃꯤꯠ ꯑꯅꯤ ꯆꯞ ꯌꯨꯡ ꯃꯨꯟꯅ ꯃꯄꯨꯗ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯃꯈꯨꯠ ꯃꯆꯥ ꯑꯃ ꯊꯥꯡꯒꯠꯂꯛ ꯃꯄꯨꯒꯤ ꯅꯥꯡꯒꯟꯗ ꯇꯞꯅ ꯅꯥꯟꯕꯤ꯫ ꯄꯨꯄꯨꯁꯦ ꯇꯤꯟ ꯍꯥꯔꯤꯕ꯭ꯔꯥ ꯀꯩꯅꯣ? ꯆꯦꯟꯗꯨꯅ ꯏꯁꯤꯡ ꯂꯧꯔꯨꯁꯤꯔ ꯑꯩꯕꯣ? ꯅꯍꯥꯟꯈꯩꯗꯤ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯇꯧꯕ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯄꯨꯁꯦ ꯃꯤꯄꯥꯏꯅ ꯈꯟꯖꯩ꯫ ꯄꯨꯄꯨ, ꯅꯪ ꯅꯥꯔꯕ꯭ꯔꯣ? ꯁꯅꯥꯍꯜ ꯃꯁꯥꯗꯣ ꯅꯣꯟꯈꯠ ꯂꯦꯞꯄꯛꯏ꯫ ꯃꯔꯤꯡꯖꯨꯝꯗ ꯌꯥꯜꯂꯤꯕ ꯐꯤ ꯃꯆꯥꯗꯨꯅ ꯃꯆꯤꯜ ꯃꯃꯥꯏ ꯑꯗꯣ ꯅꯥꯟꯊꯣꯛꯅ ꯃꯣꯃꯣꯟꯗꯨꯝ ꯅꯣꯛꯂꯛꯏ꯫ ꯑꯩꯕꯣ? ꯅꯥꯗꯦꯗ ꯂꯥꯎꯁꯦ, ꯄꯨꯄꯨꯅ ꯈꯨꯠꯇꯣ ꯁꯝꯕꯤꯔꯒꯦꯁꯦ꯫ ꯃꯁꯨꯒꯤ ꯃꯈꯨꯠ ꯑꯗꯣ ꯆꯦꯠꯅ ꯄꯥꯏꯁꯤꯟꯈꯤ꯫ ꯌꯥ! ꯀꯅꯥꯅꯣ? ꯑꯩꯅꯦ, ꯊꯣꯏꯕꯤꯅꯦ꯫ ꯑꯇꯩ ꯀꯅꯥ ꯑꯣꯏꯒꯅꯤ ꯇꯥꯃꯣꯆꯧ? ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯪ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕ, ꯅꯪ ꯈꯪꯍꯟꯒꯦꯅ꯫ ꯅꯨꯄꯥꯗꯨꯗꯤ ꯃꯀꯣꯛ ꯑꯗꯨ ꯁꯥꯃꯟꯕꯒꯤ ꯉꯥꯛ ꯄꯣꯊꯥꯒꯦ ꯈꯟꯅ ꯑꯍꯤꯡ ꯑꯗꯨꯗ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯁꯩꯗꯥꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯔꯤꯕ꯭ꯔꯥ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯕꯨ? ꯉꯁꯤꯁꯨ ꯍꯥꯟꯅꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯃꯈꯥꯡ ꯈꯨꯗꯤꯡꯗ ꯌꯦꯠꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯤ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯁꯥꯟꯇꯤꯕꯨ ꯃꯨꯟꯒꯦ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯆꯥꯛꯄ ꯃꯩꯗ ꯍꯟꯖꯤꯟ ꯊꯥꯎ ꯍꯩꯖꯜꯂꯛꯄꯒꯨꯝ ꯐꯨꯒꯥꯎꯒꯠꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯒꯦ ꯂꯥꯛꯂꯤ꯫ ꯍꯩꯅꯗꯦ, ꯄꯥꯔꯩ ꯍꯦꯟꯕꯗꯣ ꯑꯗꯨꯛ ꯊꯃꯣꯏ ꯌꯧꯅ ꯍꯩꯅꯗꯦ꯫ ꯍꯦꯃꯥ ꯅꯣꯛꯂꯝꯕ ꯂꯦꯞꯄꯤ꯫ ꯄꯥꯔꯤꯕꯨ ꯌꯥꯝ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯆꯕꯤꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕꯒꯤ ꯃꯄꯨꯅ ꯊꯧꯅꯥ ꯍꯥꯞꯄꯤ꯫ ꯍꯥꯏꯅꯤꯡꯕ ꯋꯥ ꯈꯔ ꯄꯪꯍꯥꯏꯗ ꯍꯥꯏꯖꯔꯕꯁꯨ ꯄꯥꯔꯤꯅ ꯁꯥꯎꯔꯛꯀꯅꯤ ꯃꯥ ꯌꯥꯝꯅ ꯀꯤꯖꯔꯨꯏ꯫ ꯀꯤꯅ ꯍꯪꯂꯨꯏ ꯃꯥꯕꯨ ꯈꯥꯝꯂꯤꯒꯨꯝ꯫ ꯇꯥꯃꯣꯆꯧ ꯀꯗꯥꯏꯗꯅꯣ? ꯆꯪꯂꯕꯣ ꯏꯃꯨꯡꯗ ꯑꯃꯨꯛ? ꯉꯥꯏꯈꯣꯗꯅ ꯉꯥꯏꯍꯥꯛꯇꯪ꯫ ꯇꯥꯃꯣꯆꯧ! ꯊꯪꯂꯕ ꯈꯣꯡꯒꯥꯡ ꯑꯗꯣ ꯇꯞꯊꯩ꯫ ꯍꯩꯅꯗꯕ ꯍꯥꯏꯅꯤꯡꯗꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯤ꯫ ꯀꯩꯅꯣ? ꯍꯦꯃꯥꯅ ꯆꯦꯟꯁꯤꯜꯂꯛ ꯃꯅꯥꯛꯇ ꯂꯦꯞꯄꯤ꯫ ꯉꯁꯥꯏꯅꯦ ꯃꯥꯕꯣꯛ ꯂꯩꯃ ꯂꯥꯛꯑꯝꯃꯤꯕ꯫ ꯑꯗꯀꯣ ꯃꯥꯕꯣꯛꯅ ꯑꯩꯒꯤ ꯐꯅꯦꯛ ꯐꯖꯕ ꯑꯃ ꯂꯩꯔꯒ ꯄꯨꯔꯛꯏ꯫ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯠꯂꯤ꯫ ꯐꯖꯕ꯭ꯔꯥ ꯇꯥꯃꯣꯆꯧ? ꯃꯆꯨꯁꯤ ꯑꯩꯉꯣꯟꯗ ꯄꯛꯆꯕ꯭ꯔꯥ?
Yenglo tu. Yengsu yengdana khak. Mabok na hairami ba. Nang Delhi de chakidore hai. Chumbra. Khangde dai. Pari thuna chapauki. Ngai ku changkinu ba. Ngak tang khak. Adubura nangi hai mai se. Horen thinglak pakanda tumningak pada thau ko. Aduga ne tu. Nangi furit hanba. Pupuga aiga asaine. Kaithel da changduna lere iba. Machu se aina khala ini. Nangna Delhi chatpada ne. Si nitluko. Yam pakchagani da. Se tamu chau. Murti oikre. Nupado hanagumna. Ngai ku wa amatanga hangauge ba. Kone tamu chau. Nangna Delhi da laikraga. Aibu kaukthokadra. Aina pupuda hangbada pupunadi kaukthoi hai. Ado nangna aise kaukhido mali. Matam khra aise nangna kaukthosu amuk ningsinglaga aigi nakta nang halo ko. Ko tamu chau. Khumdi pari sum leptuna le. Hema kina machi macha tu lepti. Aduga babu nanga sidi ko aingonda nungsina aise khoi pupugi masu nupi oirambadagi ko magi mamong nupi oiradawni hairamiba. Adugini aina seliba phanek ahanbase mamok nane mamogine na leiri ini aina ikaibasidi. Tamuchau ngai khu changkhre aya ikairabro nangsu ngai ko hairaga mina tamuchau ko bada khumdradi nangse aina saudana ko adui mahutta ngasidagi hojiktagi amoina kaure. Hemana parigum hanagum khambangamokte nupi machado makhoi maril thilawi hauna hauri apangbudu irang to bahaitabasidi nangde pupattaba rabon apupuna wari libada yawba Hanuman gya fugaina kiba Alanka gi rabon saktati hinjabado ho rabon ngai khumi wa matang khumlambada sirani haina budu basidi tamu chongna tinang raboni ahinga do pungchik chikhawi nungsibanida matamado hozina kadai hemana thawai hapki nong ahinga ma naksina parina manakta leiri kandani adubu ngasi gi ahinga sidi asibagum thawai yawdrabagum ningsinglubada noklinglu karigi noklinglu pari masana khungjadi